Konjal na chom tavire. Thorum sanduk chuna tahanjariba si Akasbani Imphal ki ayuki thoramni. Sathajariba thoram ki pung 8 taramanga moirang tem khagem banasakpa matamisai lanthok jagani. Akasbani Imphal hojik ayuki pung 8 makhai tare Manipurita pau tavirasi. Akasbani Imphal ngangbong nganthoi pau pazari ahanbada maruoiba pau Imphal gi zenem samasung rims ta ngarang mioi kunmanga nauna COVID-19 positive oiba thengnare. COVID-19 gi yengduna raija sida thamliba lockdown mathang thagi 15 phawba sangdokle amasung Pradhan Mantri Narendra Modi na hairi Bharat na singnaba amasung khudongchadaba kaya mayok nazarabasu matam supada sakti leiba leibak ama oiri. Imphal gi zenim sangarang mioi chamari humpu gi sample test tawbada mioi 19 COVID-19 positive oiba thengnare. Rims ta ngarang punna sample samari 33 test tawbugi manungda mioi 8 positive oikhi. Mioi 8 adu manga amana Ukhrul jila dagi aduga anina Kamjong jila dagi ni hairi. Yunako COVID care center gi inmate 95 ngarang amu hana test tawbada negative oire. COVID-19 gi lockdown namaram oiduna mapanda panduna leiriba mioi sing raija sida rail gari na pusilakpa matam khara lep loraba tungda ngarang amuk Bengaluru dagi panduna leiramba Manipur macha lisinga machani humphunipan puba khanaba rail gari ama ngarang Jiribam railway station da thungkhre. Rail gari aduda lakpa mioi sing bus ni phuma thoina magi jila sing da pukhre. Rail gari aduda tonglakpa none jila gi mioi 13 thoi sung asi ayok anganbada district headquarters da thungkhre. District headquarters ta leiba institutional quarantine center da makhoi khudingmak report tawkhre. Marak asida Thawal jila da hangba quarantine center amada mateng pangba local volunteer ama tha asigi 15 da COVID-19 positive oirambadagi mahaki imung manunggi mioi 5 gi sample lawduna test tawbada pumnamak negative oire hairi. Aikhoi gi Thawal paumi soibam binoina hairi ba volunteer aduga naksinana loina khiba mioi 90 gi sample lawduna test tawnaba thakibagi manungda 13 di fall phangle loinamak negative oire. COVID-19 gi yengduna raija sida thamliba lockdown mathang thagi 15 phawba sangdokle. Imphal dangrang paumi singda wafam asi phongdokladuna Mukhya Mantri Nongthombam Biren Singna hai leiba sida amasung raija sida COVID-19 gi hauzik oiriba phipam asi yenglaga raija sarkar na makhatana lockdown sangdoknaba wareba si lobani. Lockdown asigi manungda inter district bus servicing di amuhana hohallagani. Bus sing tongba matamda miyamna tangai fadaba sana kanglon singdi ngakna satkadabani. Bus nataba atay passenger servicing di makatana thingba laikhigani. Mangna hai hanana nongmada flight amakhak leirambadu nongmada flight mga lehilagani. Mukhya Mantri na hai hojik phawbada mioi 50 gi sample test tawkhre. Manipurda nongmada mioi 2,400 test tawba ngamle. Positive oikhiba mioi ayamba Manipur gi mapandagi halakhiba mioi singaktani. Frontline da thabak tawba doctor madi nurse yauna mioi 8 lom coronavirus positive oikhi. Sri Biren hai hojumaki oina Manipurda community transmission tawbagi wafam leite. Manipurda laina asi sandorokpagi sang sada 2.3 khakta oiduna atay raija singa yengnabada yamna hanthari. Mangna hai rail gari amasung aeroplane da makhatana Manipurda sanglakadoriba mioi singi leifam chafam sinbada khudongchana naba punna phamung satret yangkhai leigadaba COVID care center sing Imphal gi lamboi khongnangkhongda leiba Trade and Expo Center yauna Senapati, Thawal, Kangpokpi, Tamenglong amasung nailit na singba mafamsingda samgatpa hore. Mioi 1,900 rom quarantine center singda leiramba adu hojikti mioi 8,000 chani khakta ngaire. Makhoi ayambasu test tawba loire adubu containment zone da leirubadagi numit masing sudaduna ngairiba ngaktani. Hojik raija sida containment zone sama 13 leiri. Tabiriba pawasi Akasbani Imphal dagini. Pradhan Mantri Narendra Modi na hairi Bharat na singnaba amasung khudongchadaba kaya mayok nazarabasu matam supada sakti leiba leibak ama oiri. Akasbani dangarang Man Ki Baat tharomda mahaki wakhalon phongdokladuna Sri Modi na hai Ladakh ta Bharat ki lam lausinaba honarakpada madugi chapchaba paukhum pikre. Bharat na maru mapang oibagi wakhalon adubu ikai khumnai amasung leibak asigi mayokta singnarakpa singso matik chana mayok nanabagi sakti lei. Pradhan Mantri na hai Bharat imagi ikai khumnaba amadi mingsata sohalakadaba thabak amata tawba yaroi haibadu aikhoigi thawna pharaba lanmi singna utkre.
Sri Modi na hai Ladakh ta sahid oikraba jawan sing adugi thauna lingjenda lebak asina kok noli makhoigi imung manung singa loinana Bharat masa khuding mangna thauna pharaba jawan sing adu lekhidabagi awaba su phongdokli Sri Modi na hai mipal tangdaba Bharat ama ohenba haibasina sahid sing adugi maphamda katpa sabsaba sardhanjali oigani Corona gi samesya gi matangda Sri Modi na hai unlock ki matam asida miyamna mapung oina wafam ani Corona bu maithiba piba masung leba asigi sel thumgi phibam phagarhanba haibasida mityang changadabani unlock ki matam asida lockdown gi matamdagi miyamna hena section leiba tai amasung masitana corona dagi kanba ngamgani haina sumhangna phongdokhi Griha Mantri Amit Shah na hairi lebasi gi konung Delhi da COVID-19 gi community transmission leitri news agency amaga unabada Sri Shah na hai hiramasi gi matangda senior doctor ahumga unaduna khanabada community transmission gi akiba leite haina phongdorakhibani mangna hai Delhi da hojik nongmada COVID-19 gi sample lising kullom test tawba ngamle Sri Sahana Upamukhyamantri Manish Sisodia na oithokpa yaba case masing gi matangda phongdokhiba wafam adubu yaningdaba phongdokladuna hai July tha loiba phawbada lebaki konung Delhi da COVID-19 gi case lakh 5.5 yauroi mangna hai Sri Sisodia gi wafam aduna miyamda akiba pokhalle amasung mahangna hairiba sang adu karisu yauroi haibagi asetpa thajaba phongdokhi Sarkar na hairi haukiba pung kunmari da lebasida COVID-19 gi sample puna lakh 2.38 hena test tawkhi hauji phawbada puna sample lakh 32 hena test tawkhre Haksel Mantraloy na hai Bharat ta hauji COVID-19 dedicated diagnostic laboratory lising amasumna kuntra taruk leire masigi manungda sarkar gi satret ni phuma amasung lanai laboratory sani ni phutaret ni marasida COVID-19 gi active case masingdagi leina asidagi phaglakpagi masingna lakh ama hele Mantraloy sina hai Rajya amasung Union Territory singna COVID-19 dagi ngakthoknaba containment amasung management ki paikhaliba tharang kayagi afaba phol phangba ngamle hojik phawbada mioi lakh 3.8 rom COVID-19 na narambadagi layengduna naba phare naba phabagi sangsa da 59.3 yaure hojik lebasida active case lakh 2 hena leiri Imphal da ngasi phongba pause singi maroiba pausingi damak hojik wahangbam Washington leire Washington Thagathiri nganthoi Lockdown gi matam July 15 phawba sangdokhiba rajniti amadi COVID-19 gi pauna ngasi chu Imphal phongba pause singi maroiba pau oiri Manipurda lockdown July 15 phawba sangdokle athingba kharadi komthoklagani haiba Mukhyamantri N Biren Singh gi wafam pause ayambada ahanba headline tawnari masiga loinana inter-district bus service hauragani amadi flight masingsu nuongmada manga leiragani Manipurda COVID-19 gi community transmission leitri haibina singba Mukhyamantri gi tongan wafam singsu pause kharada headline piri Rajniti gi pauda BJP manungi irang chauthorakli NPP da minister P danaba center da taknagadori haina naharol gi thaudangi ani suba headline tawri huyelan pauda su pawasigal loinana NPP gi resignation sarkar na ayaba pikhiba leitri haiba Mukhyamantri gi wafam ahanba headline tawri pawasina chana lepa kisu chauna headline amakhak piri aduga Shanghai Express Manipuri dana political gi charang na ba leitre haiba Siribiren gi wafam ani suba headline tawduna phongli COVID-19 gi pauda Iraipak amasung Manipur Melda haukiba pung kunmari da nauna miyoi marphudrahumdoi positive oiduna apunba positive case lising amachama marphumanga active case na satret kunthra yaure haina headline tawri Nungaitaba pawamada Ukhrul Jila gi miyoi kunmanga tha sigi kuntarukta COVID-19 gi negative oire haina lauthok luraga mathang numita makhoi singado amuk positive oire hairakpadagi Ukhrul gi miyam akiba mipaiba poknare haiba paw People's Chronicle Shanghai Express English amadi SL Express ta headline tawnari home quarantine gi aroiba numita nupi masa ama magi kada thori yanduna siramle haiba pawna Imphal Free Press ki ani suba headline piri Pradhan Mantri Narendra Modi na ngarang Akashbani gi Man Ki Baat thoramda haikiba wafam India gi ngamkhai oiriba Ladakh ta mikjeng changlakpa sing sapchaba paukhum pigani haiba sisu pokna phamda ani suba headline tawduna phongli nganthoi Thagatsari Washington aroibada maroiba paw amuhanna Imphal gi Jenims amasung Rims ta ngarang miyoi kunmanga nauna COVID-19 positive oiba thengna COVID-19 gi yengduna Rajya sida thamliba lockdown mathang thagi 15 phawba sangdok amasung Pradhan Mantri Narendra Modi na hairi
भारतना सिंगनबा अमसुंग खुदोंचादबा कया मायोकनाजरबसु मतम सुपदा शक्ति लेबा लेबाक अमा ओइरी पाउ लोइजरे।